ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯊꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯥꯂꯤꯅꯤ ꯋꯥꯏꯈꯣꯝ꯫ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯥꯎꯔꯕ ꯃꯥꯏꯀꯩ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯀꯥ ꯑꯗꯨꯗ ꯂꯩꯁꯅꯥ ꯑꯉꯥꯎꯕꯤꯒꯨꯝ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯁꯅꯥꯊꯣꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ꯫ ꯁꯅꯥꯊꯣꯏ! ꯆꯤꯡꯂꯦꯝꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯂꯥꯎꯁꯦ, ꯁꯤꯗ ꯐꯝꯂꯨ ꯂꯥꯎ꯫ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯀꯅꯥꯅꯣ ꯅꯪ? ꯄꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ! ꯆꯤꯡꯂꯦꯝꯕ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯂꯩꯁꯅꯥ, ꯑꯩ ꯅꯪꯒꯤ ꯇꯥꯃꯣꯅꯦ, ꯀꯔꯤꯅꯣ? ꯅꯠꯇꯦ, ꯅꯪ ꯑꯩꯒꯤ ꯇꯥꯃꯣ ꯅꯠꯇꯦ꯫ ꯑꯩꯒꯤ ꯇꯥꯃꯣꯗꯤ ꯁꯤꯈ꯭ꯔꯦꯅ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯃꯥ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯂꯩꯔꯝꯃꯣꯀꯣ, ꯑꯩ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯕꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯀꯞꯅꯤꯡꯕ ꯑꯗꯨ ꯐꯥꯖꯤꯜꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯕꯤꯔꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯂꯩꯁꯅꯥ, ꯁꯤ ꯆꯥꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯃꯁꯇꯨꯅ ꯀꯣꯠꯂꯒ ꯏꯟꯕꯤꯔꯤ꯫ ꯂꯩꯁꯅꯥꯁꯨ ꯈꯔꯗꯤ ꯆꯥꯏ꯫ ꯍꯣꯔꯦꯟ ꯀꯣꯏꯕ ꯆꯠꯁꯤꯔꯥ? ꯅꯪꯕꯨ ꯀꯣꯏꯕꯒ ꯆꯠꯅꯤꯡꯕ꯭ꯔꯅꯦ? ꯂꯩꯁꯅꯥ ꯃꯉꯛ ꯅꯣꯝꯗꯨꯅ ꯆꯠꯅꯤꯡꯉꯦ, ꯄꯨꯕꯤꯒꯦꯔꯕ? ꯄꯨꯕꯤꯒꯦ꯫ ꯑꯗꯨꯒ ꯃꯣꯃꯣꯒ ꯑꯥꯏꯁꯀ꯭ꯔꯤꯝꯒꯁꯨ ꯂꯩꯕꯤꯌꯨꯀꯣ? ꯂꯩꯒꯦ꯫ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯁꯨ ꯑꯩꯅ ꯄꯨꯒꯅꯤ, ꯑꯗꯨꯒ ꯆꯥꯅꯤꯡꯕꯁꯨ ꯄꯤꯖꯒꯅꯤ꯫ ꯂꯩꯁꯅꯥ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ? ꯃꯅꯨꯡꯗ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯄꯥꯟꯗꯩ ꯃꯤ ꯀꯧꯕ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯑꯝꯃꯤ꯫ ꯏꯇꯦ! ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯆꯪꯉꯛꯑꯣꯗꯅ꯫ ꯊꯣꯏꯕꯤꯁꯨ ꯆꯪꯉꯤ꯫ ꯏꯇꯩꯗꯤ ꯉꯁꯤ ꯊꯕꯛ ꯆꯠꯀꯗ꯭ꯔꯣ? ꯉꯥꯏꯍꯥꯛꯇꯤ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ꯫ ꯏꯆꯦꯗꯤ ꯏꯇꯩ? ꯅꯪꯒ ꯂꯩꯃꯤꯟꯅꯔꯝꯃꯣ꯫ ꯂꯥꯛꯑꯣ, ꯃꯅꯨꯡ ꯆꯪꯁꯤ꯫ ꯑꯅꯤꯗꯨꯅ ꯇꯨꯡꯒ ꯃꯥꯡꯒ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯃꯆꯦꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯂꯩꯔꯝꯃꯣ ꯊꯣꯏꯕꯤ, ꯏꯇꯩ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯕꯤꯔꯛꯀꯦ꯫ ꯏꯇꯩ, ꯌꯥꯔꯅꯤꯌꯦ ꯇꯧꯔꯨꯔꯅꯨ꯫ ꯌꯥꯔꯣꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯪꯗꯤ ꯀꯅꯥꯅꯣ? ꯏꯆꯦꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯦ ꯑꯩꯁꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯪ ꯑꯩꯒ ꯇꯤꯟꯅꯁꯦ ꯌꯥꯕ꯭ꯔꯥ? ꯇꯤꯟꯅꯁꯦ꯫ ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕ ꯆꯪꯂꯛꯏ꯫ ꯁꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯠꯊꯣꯛꯎꯔꯁꯤ꯫ ꯍꯣꯏ ꯏꯇꯩ꯫ ꯅꯨꯄꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯪ ꯀꯩ ꯃꯤꯡ ꯀꯧꯏ? ꯊꯣꯏꯕꯤ ꯀꯧꯋꯦ꯫ ꯑꯣ, ꯍꯣꯔꯦꯟꯗꯤ ꯀꯣꯏ ꯆꯠꯇꯣꯏꯅꯤ꯫ ꯑꯩꯒ ꯑꯣꯏꯅ ꯆꯠꯂꯨꯁꯤꯀꯣ? ꯃꯣꯃꯣ ꯄꯤꯖꯗꯣꯏꯔꯥ? ꯄꯤꯖꯗꯣꯏꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯌꯥꯏ, ꯆꯠꯂꯨꯁꯤ꯫ ꯏꯆꯦꯕꯨ ꯃꯣꯃꯣ ꯆꯥꯅꯤꯡꯕ꯭ꯔꯅꯦ? ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ? ꯍꯪꯉꯣ ꯏꯆꯦ꯫ ꯅꯪ ꯁꯅꯥꯊꯣꯏ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯊꯣꯏꯕꯤ ꯃꯆꯦꯅ ꯁꯅꯥꯊꯣꯏ ꯍꯪꯂꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯅ, ꯏꯆꯦ, ꯍꯥꯏꯔꯣꯕ, ꯅꯪ ꯃꯥ ꯃꯁꯛ ꯈꯪꯕ꯭ꯔꯕ? ꯈꯪꯗꯤꯌꯦ꯫ ꯑꯣ, ꯑꯩ ꯃꯥ ꯎꯅꯤꯡꯉꯤ꯫ ꯅꯪ ꯑꯩꯕꯨ ꯃꯥ ꯎꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯌꯥꯔꯦꯁꯦ, ꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ꯫ ꯍꯣꯔꯦꯟ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤꯅꯅꯦ, ꯀꯣꯏꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯗ꯭ꯔꯦꯁ ꯑꯣꯏꯅ ꯈꯜꯂꯨꯁꯤꯔꯥ? ꯈꯟꯁꯦ꯫ ꯂꯥꯛꯑꯣ, ꯈꯜꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯂꯩꯁꯅꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯈꯜꯂꯤ꯫ ꯐꯤꯁꯤꯡ ꯈꯔ ꯈꯟꯕ ꯍꯦꯛ ꯍꯧꯕꯒ ꯂꯩꯁꯅꯥ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯆꯥꯒꯦ꯫ ꯆꯥꯋꯣ꯫ ꯂꯩꯁꯅꯥ ꯐꯠ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯏꯆꯦ, ꯑꯁꯤꯗ ꯐꯝꯃꯨꯁꯦ, ꯑꯩ ꯏꯆꯦꯒꯤ ꯆꯥꯛꯁꯦ ꯊꯤꯔꯛꯀꯦ꯫ ꯂꯩꯁꯅꯥꯁꯨ ꯊꯥꯔꯤꯕ ꯆꯤꯌꯔꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛꯂꯒ ꯐꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯈꯔ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯂꯩꯁꯅꯥꯕꯨ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯍꯜꯂꯒ ꯊꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯅꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯁꯨ ꯂꯥꯛꯏ꯫
ꯌꯥꯝ ꯊꯣꯏꯅ ꯏꯇꯦ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯁꯣꯏꯗꯪ ꯇꯧꯔꯝꯃꯒ ꯂꯥꯛꯑꯕꯅꯤ ꯑꯣ ꯍꯣꯏ ꯅꯣꯏꯁꯨ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯔꯣ ꯈꯔ ꯉꯟꯅ ꯆꯠꯊꯣꯛꯎꯔꯁꯤ ꯅꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯆꯥꯛ ꯑꯝꯇ ꯐꯠ ꯆꯥꯔꯨꯈꯤꯒꯦ ꯍꯣꯏ ꯏꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯨꯝꯗꯨ ꯗꯣꯛꯇꯔ ꯗꯥꯏꯅꯥ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯂꯕ ꯃꯇꯨꯡ ꯑꯍꯨꯝꯗꯨ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯏꯕꯤꯅ ꯂꯩꯇ ꯖꯥꯠꯂꯅꯦ ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯗꯥꯏꯅꯥꯕꯨ ꯀꯧꯏ ꯗꯥꯏꯅꯥ ꯗꯥꯏꯅꯥ ꯂꯩꯇ ꯖꯥꯠꯂꯅꯦ ꯗꯥꯏꯅꯥꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯗꯥꯏꯅꯥꯅ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯣꯟ ꯅꯣꯛꯅ ꯍꯩꯃꯥ ꯅꯪ ꯑꯣꯏꯔꯦ ꯀꯥꯈꯠꯂꯛꯑꯣ ꯑꯍꯨꯝꯗꯨꯁꯨ ꯀꯥꯈꯠꯂꯛꯏ ꯁꯤꯗ ꯐꯝꯁꯦ ꯑꯍꯨꯝꯗꯨ ꯐꯝꯊꯔꯛꯏ ꯗꯥꯏꯅꯥꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯊꯣꯏꯕꯤ ꯏꯆꯦꯁꯤꯔ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯗꯥꯏꯅꯥ ꯑꯗꯣ ꯅꯪꯅ ꯈꯔ ꯌꯦꯡꯕꯤꯔꯣ ꯏꯆꯦꯁꯦ ꯌꯦꯡꯕ ꯌꯥꯕ ꯗꯣꯛꯇꯔ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯣꯏ ꯌꯦꯡꯉꯨꯔꯦ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯍꯣꯏ ꯑꯩ ꯌꯦꯡꯖꯒꯦ ꯗꯥꯏꯅꯥꯅ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯗꯗꯥꯁꯤꯅ ꯏꯆꯦꯁꯤꯒꯤ ꯏꯇꯩ ꯑꯣꯏꯕꯤꯗꯣꯏꯔꯥ ꯃꯥꯅꯦ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯊꯣꯏꯕꯤꯅꯁꯨ ꯏꯇꯩ ꯀꯧꯕꯅꯤꯅ ꯑꯩꯅꯁꯨ ꯏꯇꯩ ꯑꯗꯨꯝ ꯀꯧꯖꯒꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯆꯦꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯋꯥꯔꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩꯉꯣꯟꯗ ꯂꯤꯕꯤꯌꯨ ꯋꯥꯔꯤꯗꯨꯅ ꯏꯆꯦꯒꯤ ꯂꯥꯏꯌꯦꯡꯕꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯃꯇꯝꯗꯣ ꯗꯣꯛꯇꯔ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯒ ꯑꯩꯒ ꯈꯛ ꯂꯩꯖꯕꯅꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯃꯃꯥ ꯁꯅꯥꯊꯣꯏ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯃꯃꯥ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏꯒꯦꯕ ꯀꯩꯒꯤꯅꯣ ꯁꯅꯥ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯒꯦ ꯍꯥꯏꯗꯣ ꯑꯩ ꯁ꯭ꯀꯨල් ꯆꯠꯅꯤꯡꯗꯦ ꯍꯥꯏꯕ ꯇꯜꯂꯦ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯌꯥꯔꯣꯏ ꯁꯅꯥ ꯅꯪ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯀோ ꯁ꯭ꯀꯨꯜ ꯂꯦꯞꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯁꯅꯥꯊꯣꯏ ꯃꯔꯩ ꯇꯧꯔꯛꯂꯝꯃꯤ ꯇꯜꯂꯤ ꯑꯩꯗꯤ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯆꯤꯡꯂꯦꯝꯕꯁꯨ ꯆꯪꯂꯛꯂꯝꯃꯤ ꯀꯩꯅꯣ ꯅꯃꯥ ꯆꯥꯅ ꯉꯥꯡꯅꯔꯤꯗꯨꯅ ꯍꯣ ꯅꯆꯥꯅꯨꯄꯥꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏ ꯍꯦꯌꯦ ꯀꯩꯒꯤ ꯃꯥꯗꯤ ꯄꯄꯥ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗꯦ ꯉꯁꯤ ꯑꯩ ꯆꯠꯂꯔꯣꯏ ꯁꯅꯥꯊꯣꯏꯅ ꯈꯨꯝꯂꯛꯄꯅꯤ ꯍꯣꯏꯗ ꯏꯆꯥꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯠꯂꯨꯅꯨ ꯏꯄꯥꯒ ꯐꯣꯟ ꯄꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯅꯦ ꯍꯣꯏ ꯄꯄꯥ ꯂꯚ ꯌꯨ ꯄꯄꯥ ꯂꯚ ꯌꯨ ꯇꯨ ꯄꯄꯥꯒꯤ ꯁꯅꯥ ꯁꯅꯥꯊꯣꯏ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯦ ꯂꯩꯁꯅꯥ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯣꯏ ꯇꯥꯃꯣꯁꯦ ꯉꯥꯎꯔꯕꯣ ꯀꯩꯗꯧꯔꯒꯦ ꯃꯆꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯉꯥꯡꯁꯤꯅ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯔꯒ ꯃꯣꯏ ꯇꯥꯃꯣꯅ ꯆꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏ ꯇꯥꯃꯣꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯤꯔꯤꯁꯦ ꯀꯩꯒꯤꯅೋ ꯍꯥꯏꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁ꯭ꯀꯨꯜ ꯂꯦꯞꯆꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯅꯄꯥꯝꯆꯥꯁꯤꯗꯤ ꯀꯩꯅꯤꯒꯦ ꯌꯥꯔꯁꯦ ꯑꯝꯇ ꯀꯥꯟꯗꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨ ꯍꯣ ꯂꯣꯏꯖꯔꯕꯗꯣ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯑꯗꯨꯗꯤ ꯁꯠꯂꯣ ꯑꯩ ꯑꯣꯐꯤꯁ ꯆꯠꯇꯣꯏꯅꯦꯕ ꯑꯝꯇ ꯊꯥꯗꯣꯛꯎꯁꯦ ꯑꯉꯥꯡꯅ ꯎꯈꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯆꯤꯡꯂꯦꯝꯕꯕꯨ ꯑꯣꯟꯊꯣꯛꯂꯝꯃꯤ ꯆꯠꯂꯣ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯉꯦꯕ ꯍꯣꯏ ꯑꯩ ꯆꯥ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯂꯣꯏꯔꯒ ꯀꯧꯁꯤꯜꯂꯛꯑꯒꯦ ꯑꯝꯇ ꯊꯣꯛꯑꯣ ꯑꯩꯅꯦ ꯇꯥꯃꯣ ꯂꯩꯔꯗꯤ ꯊꯕꯛ ꯇꯧꯕ ꯉꯝꯗꯦꯕ ꯆꯠꯂꯣ ꯆꯤꯡꯂꯦꯝꯕꯁꯨ ꯅꯣꯡꯃꯤ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯃꯆꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯁꯅꯥꯊꯣꯏ ꯇꯤꯚꯤ ꯊꯝꯐꯝ ꯔꯨꯝꯗꯨꯗ ꯐꯝꯗꯨꯅ ꯇꯤꯚꯤꯗꯅ ꯃꯅꯤꯄꯨꯔꯤ ꯁꯣꯡ ꯑꯃ ꯊꯥꯔꯤ ꯑꯗꯨꯒ ꯃꯈꯨꯠꯇꯅ ꯃꯣꯕꯥꯏꯜ ꯑꯃ ꯄꯥꯏꯔꯤ ꯇꯤꯚꯤꯗꯨꯗꯅ ꯏꯁꯩ ꯊꯥꯔꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗꯅ ꯒꯦꯝ ꯁꯥꯟꯅꯔꯤ ꯆꯤꯡꯂꯦꯝꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯔꯤꯃꯣꯠ ꯑꯗꯨ ꯂꯧꯔꯒ ꯃꯥꯅ ꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯊꯥꯏ ꯁꯅꯥꯊꯣꯏꯅ ꯀꯩꯅꯣ ꯄꯄꯥ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯊꯥꯎꯋꯣ ꯆꯤꯡꯂꯦꯝꯕ ꯃꯆꯥꯅꯨꯄꯥꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯁꯅꯥ ꯅꯪ ꯒꯦꯝ ꯁꯥꯟꯅꯩꯗꯨꯗꯤ ꯏꯁꯩꯁꯤꯅ ꯅꯥꯀꯣꯡꯗ ꯇꯥꯏꯅꯦ ꯑꯗꯨꯒ ꯃꯤꯠꯁꯤꯅ ꯐꯣꯟꯗ ꯌꯦꯡꯉꯒ ꯒꯦꯝ ꯁꯥꯟꯅꯩꯅꯦ ꯁꯅꯥ ꯅꯪ ꯁꯤꯗꯤꯍꯦ ꯄꯄꯥ ꯊꯥꯎꯋꯣ ꯉꯁꯥꯏꯒꯤ ꯏꯁꯩꯗꯣ ꯄꯄꯥ ꯑꯃꯨꯛꯅꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯖꯒꯦꯕ ꯌꯥꯔꯣꯏ ꯄꯄꯥ ꯑꯩ ꯏꯁꯩ ꯇꯥꯗꯣꯏꯅꯦꯕ ꯇꯟꯖꯥꯗꯨꯗ ꯂꯩꯁꯅꯥ ꯆꯪꯂꯛꯏ
ꯍꯣ ꯀꯔꯤꯅꯣ ꯅꯄꯥꯅ ꯆꯥꯅ ꯌꯦꯠꯅꯔꯤꯕ ꯃꯔꯩꯗꯨꯕꯣ ꯇꯨ ꯃꯃꯥ ꯄꯄꯥꯁꯦ ꯃꯤꯅ ꯏꯁꯩ ꯇꯥꯔꯒ ꯃꯨꯠꯊꯠꯂꯤꯕ ꯇꯨ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯅ ꯇꯤꯚꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯤꯕ ꯑꯁ ꯇꯥꯃꯣ ꯇꯜꯂꯤꯍꯦ ꯅꯪꯁꯤꯗꯤ ꯑꯉꯥꯡꯒ ꯁꯨꯝ ꯃꯥꯟꯅꯔ ꯂꯩꯕ ꯇꯜꯂꯦ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯁꯥꯎꯖꯤꯟꯅꯗꯨꯅ ꯇꯧꯒꯗꯧꯅꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯀꯅꯥꯝꯇꯅ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯖꯥꯠꯅꯤ ꯍꯣ ꯅꯨꯡꯁꯤꯌꯦ ꯑꯣꯐꯤꯁ ꯆꯥꯛ ꯊꯤꯔꯝꯃꯣ ꯍꯥꯏꯗꯥꯏꯅꯦ ꯊꯤꯔꯝꯃꯤ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯤꯡꯂꯦꯝꯕ ꯃꯆꯥꯕꯨ ꯄꯥꯡꯈꯠꯂꯤ ꯑꯗꯨꯒ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯑꯍꯨꯝꯗꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯂꯣꯏꯔꯒ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁ ꯆꯠꯀꯗꯕꯗꯨ ꯆꯠꯈ꯭ꯔꯦ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯪꯉꯤ ꯂꯦꯁꯅꯥꯗꯤ ꯐꯣꯟꯗ ꯃꯅꯥꯎꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯥꯀꯟꯗꯅ ꯁꯅꯥꯊꯣꯏ ꯇꯨꯝꯂꯤ ꯊꯣꯏꯕꯤꯅ ꯏꯆꯦ ꯁꯅꯥꯊꯣꯏꯗꯤ ꯇꯨꯝꯃꯤꯌꯦ ꯃꯥꯕꯨ ꯉꯁꯤ ꯁ꯭ꯀꯨꯜꯒ ꯆꯠꯇ꯭ꯔꯣ ꯆꯠꯇ꯭ꯔꯦ ꯁꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯆꯥꯎꯔꯛꯄꯩꯔꯥ ꯀꯗꯔ ꯍꯧꯔꯛꯑꯦ ꯅꯣꯏ ꯅꯇꯩꯒ ꯃꯥꯟꯅꯔꯒ ꯉꯁꯤ ꯑꯗꯨꯝ ꯆꯠꯇ꯭ꯔꯦꯗꯅ ꯑꯣ ꯏꯇꯩꯗꯤ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯕꯣ ꯅꯇꯩꯕꯨꯗꯤ ꯑꯣꯐꯤꯁ ꯆꯠꯈꯤꯌꯦ ꯑꯩꯁꯨ ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯤ ꯏꯆꯦ ꯎꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯅꯣꯏꯁꯨꯅꯦ ꯎꯗꯕ ꯀꯨꯏꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯃꯇꯥꯡ ꯆꯥꯗꯗꯅ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯏꯆꯦꯁꯨ ꯏꯇꯩꯒ ꯁꯅꯥꯊꯣꯏꯒ ꯇꯧꯔꯒ ꯄꯨꯟꯅ ꯂꯥꯛꯑꯣ ꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯦꯕ ꯍꯣꯏꯁꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯥꯛꯀꯦ ꯅꯇꯩꯒꯅꯦ ꯁꯅꯥꯒ ꯄꯨꯟꯅ ꯍꯣꯏ ꯂꯥꯛꯑꯣ ꯏꯆꯦ ꯐꯔꯦꯁꯦ ꯏꯆꯦ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯅꯪꯁꯨ ꯅꯪ ꯇꯧꯗꯧꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯣ ꯍꯣꯏ ꯏꯆꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯤꯡꯂꯦꯝꯕꯁꯨ ꯂꯥꯛꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯕꯅ ꯂꯩꯁꯅꯥ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗꯅꯤ ꯂꯩꯁꯅꯥ ꯁꯟꯙ꯭ꯌꯥꯒꯤ ꯄꯨꯖꯥ ꯇꯧꯅꯕ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯁꯨꯠ ꯇꯧꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯗꯨꯛ ꯊꯥꯔꯤ ꯑꯍꯨꯕ ꯀꯅꯥꯅ ꯉꯥꯎꯔꯣꯏꯗꯕ ꯂꯩꯇꯦ ꯂꯩꯁꯅꯥꯒꯤ ꯃꯇꯧ ꯑꯁꯤ ꯃꯁꯛꯇ ꯃꯇꯧꯗ ꯋꯥꯠꯇꯕꯤꯅꯤ ꯆꯤꯡꯂꯦꯝꯕ ꯃꯊꯛꯇꯒꯤ ꯈꯇꯥꯡ ꯃꯦꯠꯂꯒ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯅꯨꯄꯥ ꯑꯗꯨꯗ ꯊꯝꯂꯤ ꯆꯤꯡꯂꯦꯝꯕ ꯐꯠ ꯀꯨꯝꯈꯤ ꯃꯈꯥꯗ ꯂꯩꯁꯅꯥꯅ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯃꯨꯟꯅ ꯂꯩꯁꯅꯥꯗ ꯌꯦꯡꯂꯝꯕꯗꯨ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯥꯛꯁꯁꯨ ꯎꯞꯄꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯤ ꯆꯤꯡꯂꯦꯝꯕꯒꯤ ꯌꯨꯝꯂꯥ ꯑꯧ ꯃꯥꯅꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗ ꯂꯩꯁꯅꯥꯗ ꯏꯟꯚꯦꯂꯞ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯦ ꯃꯁꯤꯒꯤ ꯏꯟꯚꯦꯂꯞꯁꯦ ꯆꯤꯡꯂꯦꯝꯕꯗ ꯄꯤꯌꯨ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯃꯁꯤꯗ ꯄꯥꯎ ꯐꯥꯎꯍꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯏꯟꯚꯦꯂꯞ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯩ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯁꯤꯕꯣ ꯂꯩꯁꯅꯥ ꯑꯁꯨꯝꯅ ꯁꯣꯟꯗꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯥꯎ ꯁꯥꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣ ꯇꯥꯃꯣ ꯑꯁ ꯈꯪꯕꯨ ꯈꯪꯉꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯕꯣ ꯈꯪꯗꯤꯌꯦ ꯇꯥꯃꯣ ꯀꯩ ꯍꯥꯏꯔꯝꯃꯤꯕ ꯂꯩꯁꯅꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯟꯚꯦꯂꯞꯇꯨ ꯆꯤꯡꯂꯦꯝꯕꯗ ꯄꯤ ꯇꯨ ꯁꯤ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯤꯅ ꯃꯣꯏꯒꯤ ꯀꯥꯔꯠꯅꯤ ꯁꯤꯗ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯁꯨ ꯏꯟꯚꯦꯂꯞꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯏꯔꯝꯂꯤꯕꯁꯤꯡꯗꯨ ꯄꯥꯕꯗ ꯆꯤꯡꯂꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯡꯗꯣꯛꯂꯒ ꯂꯩꯁꯅꯥ ꯆꯤꯡꯂꯦꯝꯕꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗ ꯈꯪꯂꯤ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯀꯩ ꯍꯥꯏꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯣ ꯇꯥꯃꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯇꯥꯃꯣꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯇ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯇꯥꯃꯣꯅꯗꯤ ꯑꯩꯕꯨ ꯇꯥꯃꯣꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯕ ꯈꯟꯕꯤꯗ꯭ꯔꯦ ꯇꯥꯃꯣ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦ ꯃꯆꯥ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨ ꯂꯤꯗ꯭ꯔꯤꯅꯣ ꯂꯩꯕꯥꯛꯁꯦ ꯐꯠꯇꯕ ꯃꯤ ꯌꯥꯝ ꯂꯩꯁꯤꯅ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯄꯩꯁꯥꯗꯤ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯕꯨ ꯀꯩꯅꯣꯕ ꯇꯥꯃꯣ ꯍꯥꯏꯔꯛꯑꯣꯕ ꯀꯩꯒꯤ ꯑꯣꯏꯅꯤ 50 ꯂꯥꯛꯁꯀꯤ ꯗꯤꯃꯥꯟ ꯂꯦꯇꯔꯅꯤꯗꯅ ꯍꯥ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯦ ꯑꯁ ꯌꯥꯔꯁꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯂꯥꯛꯑꯣꯁꯦ ꯊꯦꯡꯈ꯭ꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ
ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯔꯤ꯫ ꯂꯩꯁꯅꯥ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣ ꯆꯥꯛ ꯊꯤꯔꯝꯃꯦ ꯆꯥꯔꯨꯔꯁꯦ꯫ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯁꯧꯒ꯭ꯔꯤ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯑꯗꯨꯒ ꯁꯅꯥꯒꯤꯅ ꯌꯦꯔꯨꯝ ꯑꯣꯏꯅ ꯐꯨꯠꯄꯤꯔꯦ꯫ ꯍꯣꯏ ꯍꯣꯏ ꯆꯥꯔꯨꯔꯁꯤ꯫ ꯑꯍꯨꯝꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯄꯄꯥ ꯃꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ ꯀꯣꯏꯕ ꯆꯠꯁꯤꯕ꯫ ꯁꯅꯥ ꯌꯥꯔꯣꯏꯌꯦ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗꯦ꯫ ꯃꯃꯥ ꯍꯧꯖꯤꯛ ꯍꯥꯏꯕ ꯅꯠꯇꯦ ꯍꯌꯦꯡ ꯍꯥꯏꯕꯅꯦ꯫ ꯍꯣ ꯍꯌꯦꯡꯗꯨꯅꯦ ꯍꯥꯏꯁꯦ ꯃꯇꯥꯡ ꯆꯥꯗꯦꯕ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯁꯤ ꯆꯠꯂꯨꯁꯤ꯫ ꯀꯩꯅꯣ ꯇꯥꯃꯣ ꯑꯉꯥꯡꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕꯤꯔꯤꯁꯤꯕꯣ? ꯂꯩꯁꯅꯥ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯋꯥꯔꯒ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯔꯒ ꯂꯣꯏꯁꯤꯟꯗꯧꯕ ꯅꯠꯇꯦ꯫ ꯀꯣꯏꯕꯁꯨ ꯆꯠꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯇꯜꯂꯤꯗ ꯅꯣꯏ ꯅꯄꯥꯅ ꯆꯥꯁꯦ ꯑꯩꯗꯤ ꯌꯥꯝ꯫ ꯄꯄꯥ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯟꯗꯦ ꯁꯨꯇꯤꯅꯤꯅ ꯀꯣꯏꯕ ꯆꯠꯁꯤꯀꯣ ꯑꯗꯨꯒ ꯆꯧꯒ ꯃꯣꯃꯣꯒꯁꯨ ꯆꯥꯔꯛꯁꯤꯀꯣ꯫ ꯍꯣꯏ ꯍꯣꯏ ꯆꯥꯁꯤ ꯆꯥꯁꯤ꯫ ꯂꯩꯁꯅꯥꯗꯤ ꯇꯨꯃꯤꯟ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯇꯨꯃꯤꯟ ꯂꯩ꯫ ꯆꯤꯡꯂꯦꯝꯕꯅ ꯎꯔꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯁꯅꯥ ꯆꯥꯒꯗꯕ ꯇꯨꯃꯤꯟꯅ ꯆꯥꯔꯣꯍꯦ ꯄꯣꯝꯅꯕ ꯃꯤ ꯌꯥꯝ ꯂꯩꯔꯦꯍꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯏꯕ ꯆꯠꯄꯩ ꯈꯤꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯄꯄꯥ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ? ꯏꯆꯥꯕꯨ ꯆꯠꯅꯤꯡꯉꯕꯅꯦ? ꯆꯠꯅꯤꯡꯉꯦ ꯄꯄꯥ꯫ ꯍꯣꯏꯁꯦ ꯆꯠꯂꯗꯕꯅꯤ ꯆꯥꯛ ꯍꯦꯛ ꯆꯥꯕꯒꯅꯦ ꯆꯠꯂꯗꯕꯅꯤ꯫ ꯁꯅꯥꯊꯣꯏꯗꯤ ꯑꯉꯥꯡ ꯀꯣꯏꯕꯒ ꯄꯪꯍꯥꯎꯗ ꯍꯔꯥꯎꯔꯤ ꯀꯣꯏꯕ ꯆꯠꯅꯤ ꯍꯥꯏꯕꯗꯨꯗ꯫ ꯁꯅꯥꯊꯣꯏꯅ ꯉꯁꯥꯏꯗꯩ ꯋꯥꯅ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞꯁꯨ ꯌꯧꯔꯛꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯒ ꯁꯅꯥꯊꯣꯏꯒ ꯑꯍꯨꯝꯗꯨ ꯄꯥꯔꯛ ꯑꯃꯗ ꯂꯥꯛꯂꯤ꯫ ꯁꯅꯥꯊꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯖꯔꯤ꯫ ꯂꯩꯁꯅꯥꯗꯤ ꯃꯆꯥꯗ ꯁꯦꯟꯅꯕꯗ ꯑꯋꯥꯕꯗ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯄꯥꯔꯛ ꯑꯗꯨꯗ ꯂꯩꯕ ꯌꯥꯕ ꯂꯩꯔꯕ ꯇꯨꯡ ꯁꯅꯥꯊꯣꯏꯅ ꯃꯣꯃꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯆꯥꯕ ꯌꯥꯕ ꯈꯔꯁꯨ ꯆꯥꯔꯕ ꯇꯨꯡꯗ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯐꯥꯁ ꯐꯨꯗ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯕꯦꯂꯨꯟ ꯃꯌꯥꯝ ꯌꯣꯟꯕꯗꯨ ꯁꯅꯥꯊꯣꯏꯅ ꯎꯔꯨꯔꯤ꯫ ꯄꯄꯥ ꯑꯁꯤ ꯂꯩꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯊꯣꯏ ꯂꯝꯕꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯒꯥꯔꯤ ꯑꯃꯅ ꯁꯅꯥꯊꯣꯏꯗ ꯊꯣꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯀꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯁꯅꯥ ꯁꯅꯥ ꯃꯃꯥꯒꯤ ꯁꯅꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯒꯠꯂꯣ ꯁꯦꯕꯥ ꯍꯧꯒꯠꯂꯣ ꯃꯃꯥ ꯅꯪꯉꯣꯟꯗ ꯆꯩꯔꯔꯣꯏꯌꯦ꯫ ꯁꯅꯥ ꯍꯧꯒꯠꯂꯣ ꯅꯪ ꯃꯃꯥ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯃꯃꯥ ꯏꯆꯥ ꯁꯅꯥ ꯌꯥꯎꯗꯅ ꯍꯤꯡꯍꯧꯕ ꯉꯝꯃꯣꯏꯌꯦ꯫ ꯂꯩꯁꯅꯥ ꯍꯤꯛ ꯍꯤꯛ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯆꯥ ꯁꯅꯥꯕꯨ ꯀꯧꯖꯩ꯫ ꯄꯄꯥꯒꯤ ꯊꯋꯥꯏ ꯅꯪ ꯄꯄꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯄꯄꯥꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯁꯅꯥ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯞꯂꯛꯂꯤ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ꯫ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯃꯣ ꯁꯦꯕ ꯁꯅꯥꯁꯦ ꯑꯝꯇ ꯀꯧ ꯑꯩꯅ ꯀꯧꯕꯗꯤ ꯃꯥ ꯈꯨꯝꯗ꯭ꯔꯦ꯫ ꯇꯥꯃꯣ ꯏꯆꯥꯁꯦ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯏꯆꯥ ꯁꯅꯥꯕꯨ ꯃꯃꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯌꯨ ꯇꯥꯃꯣ꯫ ꯑꯗꯨꯝꯅ ꯂꯝꯕꯤꯗꯨꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯈꯔ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯁꯅꯥꯊꯣꯏꯒꯤ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯂꯩꯁꯅꯥꯁꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯗꯣꯛꯇꯔ꯫ ꯗꯥꯏꯅꯥ ꯂꯩꯁꯅꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤ ꯏꯆꯦꯁꯦ ꯑꯁꯥꯏꯐꯥꯎꯇꯪ ꯍꯣꯏ ꯏꯆꯦ ꯑꯁꯤꯗ ꯆꯠꯂꯨꯁꯤꯀꯣ꯫ ꯅꯣꯏ ꯐꯠꯇꯦꯀꯣ ꯀꯣꯏꯕ ꯄꯨꯅꯤ ꯍꯥꯏꯔꯒ ꯁꯨ ꯄꯨꯗꯦ ꯑꯗꯨꯒ ꯃꯣꯃꯣꯁꯨ ꯄꯤꯖꯗꯦ ꯅꯣꯏ ꯌꯥꯝ ꯐꯠꯇꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏ ꯆꯥꯗꯣꯏꯅꯦꯕ ꯂꯣꯏꯅ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯂꯩꯁꯅꯥꯕꯨ ꯅꯝꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯗꯥꯏꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯇꯦ ꯏꯆꯦꯒꯤ ꯑꯅꯥꯕꯁꯦ ꯐꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩ꯫ ꯀꯔꯝꯅꯅꯣ ꯗꯣꯛꯇꯔ? ꯏꯆꯦꯁꯦ ꯋꯥꯈꯜ ꯂꯩꯅꯥꯅꯤ꯫ ꯏꯆꯦꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒ ꯃꯐꯝꯗ ꯑꯗꯨꯃꯛ ꯄꯨꯕꯤꯌꯨ ꯑꯗꯨꯒ ꯃꯗꯨ ꯑꯣꯏꯔꯒꯗꯤꯀꯣ ꯅꯤꯡꯁꯤꯡꯕ ꯉꯝꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯇꯦ꯫ ꯍꯣꯏ ꯑꯗꯣ ꯗꯣꯛꯇꯔ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯕꯗꯧꯅ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯇꯧꯏ꯫
ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯏꯇꯩ ꯏꯆꯦꯁꯦ ꯐꯅꯕ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯍꯣꯠꯅꯕꯤꯌꯨ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯁꯨ ꯗꯥꯏꯅꯥꯒ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯊꯣꯏꯕꯤꯁꯨ ꯊꯤꯟꯕꯤꯔꯝꯃꯤ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯗ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯆꯥ ꯍꯣ ꯃꯆꯥ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯄꯅꯤ ꯂꯩꯁꯅꯥꯗꯨ ꯅꯨꯄꯥꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ ꯀꯧꯒꯅꯣ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅꯅꯦ ꯀꯦꯔꯒꯅꯦ ꯑꯩꯒꯤ ꯇꯥꯃꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯦꯕ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯅꯣꯏꯒꯤ ꯇꯥꯃꯣꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯈ꯭ꯔꯦꯗ ꯀꯔꯝ ꯀꯥꯟꯗ ꯀꯨꯏꯔꯦꯕꯨ ꯅꯪ ꯈꯪꯍꯧꯗ꯭ꯔꯕꯣ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯔꯤ ꯈꯤꯇ ꯂꯤꯕꯤꯌꯨꯗꯅ ꯑꯗꯨꯕꯨꯔꯣ ꯃꯥꯗꯤ ꯗꯦꯠ 1ꯗ ꯁꯤꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯅꯣꯛꯅꯤ ꯀꯗꯥꯏ ꯈꯞꯅꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩ ꯌꯨꯝ ꯌꯧꯔꯕꯗ ꯂꯩꯁꯅꯥ ꯐꯖꯅ ꯄꯣꯊꯥꯍꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯩ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯒꯤ ꯆꯝꯐꯨꯠ ꯍꯥꯟꯅ ꯐꯨꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯇꯣ ꯑꯃꯨꯛ ꯂꯣꯠꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯁꯅꯥꯕꯨ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯅꯤꯡꯒꯦ ꯃꯆꯥ ꯑꯃ ꯍꯦꯛꯇ ꯑꯗꯣ ꯃꯣꯃꯣ ꯂꯩꯕꯤꯌꯣ ꯃꯣꯃꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯍꯣꯏ ꯂꯩꯒꯦꯕ ꯑꯅꯤꯗꯨ ꯒꯥꯔꯤ ꯇꯣꯡꯂꯒ ꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯄ ꯄꯥꯔꯛꯇꯨꯗꯅꯤ ꯆꯤꯡꯂꯦꯝꯕꯅ ꯂꯩꯁꯅꯥꯕꯨ ꯀꯣꯏꯕ ꯄꯨꯊꯣꯔꯛꯄꯗꯨ ꯂꯩꯁꯅꯥꯗꯤ ꯃꯐꯝꯗꯨ ꯌꯧꯕꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁꯥꯟꯅꯅꯕꯁꯤꯡꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯛꯂꯝꯃꯤ ꯂꯩꯁꯅꯥ ꯐꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯃ ꯂꯩꯁꯅꯥꯒ ꯆꯤꯡꯂꯦꯝꯕꯒ ꯑꯗꯨ ꯂꯩꯁꯅꯥꯒꯤ ꯃꯄꯥꯝꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗꯅꯤ ꯅꯣꯡꯁꯨ ꯈꯔ ꯆꯨꯏ ꯂꯝꯕꯤꯗꯨ ꯃꯤꯁꯨ ꯄꯥꯛ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯇꯨꯡꯂꯣꯝꯗꯩ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯆꯤꯡꯂꯦꯝꯕ ꯍꯣꯏꯗ ꯊꯣꯝꯂꯛꯂꯒ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯑꯗꯨ ꯈꯨꯗꯛꯇꯨꯗ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯂꯩꯁꯅꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯂꯩꯁꯅꯥꯗꯤ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯉꯥꯎꯔꯤꯗꯤ ꯇꯥꯎꯏ ꯑꯗꯨꯕꯨ ꯂꯩꯁꯅꯥꯁꯨ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯗꯣꯛꯇꯔꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯒ ꯂꯩꯁꯅꯥꯒꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯂꯩꯁꯅꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯗꯨ ꯍꯔꯥꯎꯅ ꯑꯌꯤꯡꯕꯤꯅ ꯕꯦꯝꯃ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯅꯁꯥꯗꯨꯕꯣ ꯇꯧꯗ꯭ꯔꯤ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯌꯨꯝꯂꯧꯕꯨꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯆꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯇꯥꯃꯣꯗꯤ ꯂꯩꯁꯅꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯏꯆꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯕꯣ ꯀꯩꯅꯣ ꯊꯣꯏꯕꯤ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟꯈꯩ ꯐꯔꯦ ꯏꯆꯦꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯤ ꯏꯆꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯂꯣꯏ ꯂꯥꯛꯂꯕꯅꯤꯅ ꯌꯨꯝꯗ ꯄꯨꯊꯔꯛꯂꯝꯃꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯁꯅꯥ ꯃꯆꯥꯒꯤ ꯐꯣꯇꯣꯗꯨꯗ ꯅꯥꯜꯂꯒ ꯃꯄꯤ ꯃꯔꯤ ꯈꯔꯁꯨ ꯁꯤꯟꯊꯖꯔꯛꯏ ꯃꯃꯥꯒꯤ ꯁꯅꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯕꯨ ꯀꯧꯕ ꯉꯝꯗꯤꯌꯦ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣꯕ ꯃꯃꯥ ꯏꯆꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯩꯁꯅꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯀꯩꯅꯣ ꯑꯃꯨꯛ ꯀꯞꯄꯕ꯭ꯔꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯅꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯤ ꯁꯦ ꯀꯞꯂꯅꯨ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯏ ꯉꯥꯛꯇꯅꯤ ꯑꯍꯥꯟ ꯑꯀꯣꯟ ꯈꯛꯀꯤ ꯋꯥꯅꯤ ꯃꯁꯤꯗ ꯊꯣꯏꯅꯅꯦ ꯍꯦꯟꯅ ꯈꯟꯖꯤꯜꯂꯔꯨꯅꯁꯦ ꯂꯩꯁꯅꯥ ꯃꯄꯤꯗꯨꯗꯩ ꯊꯣꯛꯂꯒ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯅꯪ ꯄꯣꯊꯥꯖꯔꯣ ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯔꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯅꯪ ꯄꯣꯊꯥꯖꯔꯣ ꯆꯤꯡꯂꯦꯝꯕꯅ ꯅꯝꯗꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯨ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯂꯤ ꯄꯨꯡꯁꯨ ꯑꯁꯨꯝ ꯆꯠꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯦ ꯂꯩꯁꯅꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯇꯨꯅ ꯊꯥꯖꯃꯥꯕꯨ ꯌꯦꯡꯖꯔꯤ ꯆꯤꯡꯂꯦꯝꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯩꯁꯅꯥ ꯂꯩꯔꯝꯗꯕꯗꯨꯗ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯦ ꯃꯆꯥ ꯀꯩꯗꯧꯔꯒꯦ ꯃꯪꯅꯨꯡ ꯆꯨꯡꯂꯕꯗꯅ
ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯥꯃꯣ, ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟ ꯃꯆꯥ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯀꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯁꯅꯥꯁꯨ ꯃꯣꯏ ꯃꯔꯛꯇ ꯇꯤꯜꯂꯝꯒꯗ꯭ꯔꯥ? ꯌꯥꯔꯁꯦ, ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯅꯪ ꯑꯩꯁꯨ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯧ ꯉꯥꯛꯇꯅꯤ꯫ ꯈꯜꯂꯔꯣꯏ ꯈꯟꯕꯅꯤ, ꯉꯝꯗꯦ, ꯅꯤꯡꯁꯤꯡꯂꯒ ꯑꯗꯨꯃꯛ ꯂꯩꯌꯦ ꯇꯥꯃꯣ꯫ ꯅꯨꯡꯁꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯁꯅꯥꯕꯨ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯪꯒꯤ ꯀꯨꯝꯍꯩꯗ ꯍꯤꯡꯖꯈꯤ, ꯅꯪꯁꯨ ꯑꯩꯒꯤ ꯀꯨꯝꯍꯩꯗ ꯍꯤꯡꯉꯨ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯁꯤꯀꯣ ꯃꯆꯥ꯫ ꯂꯩꯁꯅꯥ ꯆꯤꯡꯂꯦꯝꯕꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯥꯗ ꯀꯞꯆꯔꯛꯏ꯫ ꯇꯥꯃꯣ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨꯀꯣ꯫ ꯇꯥꯃꯣꯅ ꯑꯩꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯂꯗꯤ ꯑꯩ ꯀꯅꯥꯒꯤ ꯑꯁꯥꯗ ꯍꯤꯡꯉꯤ ꯇꯥꯃꯣ? ꯆꯤꯡꯂꯦꯝꯕꯁꯨ ꯂꯩꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ, ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯕ ꯌꯥꯔꯣꯏ꯫ ꯄꯨꯟꯁꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯃꯛ ꯂꯩꯕꯤꯌꯨꯀꯣ꯫ ꯇꯥꯃꯣꯅ ꯅꯪꯕꯨꯁꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯃꯆꯥ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫